Ngasishu Manipur Top Channel dagi akhanaba content khara lakhochara kana mayam la share tawzarage mayam sigi tabla dugi matik nungairaga dab content enduga mayam sigi content si khoi editorial kalam dagi lathok saba content ni mayam loi fuktamina si ahanba sigi content sigi maming sina mayam laingak na SOP thugaiba miyam na laingak ta saiba ngamdrabasu pendabadi phungdoknaragli haiba sigi matang na mayam la share tawzarage Christmas Festival gi suti uhen khibana December 23 Imphal da phongba paukse ayamba phongna kide sai super leptana nungti gi phongba paukse oiriba sana lebakti numituda mausagumna paukse putokhi paukse asigi lit news ta Union Home Minister Amit Shah gi Imphal khongsat manungda mak pu oknanaba laingak na hotnariba sida miyoi lishing mangarom tinhangadori haina phongki pau adu phongdringagi mamang Chief Minister Nongthongbom Biren media singda phongdokhiba COVID-19 laksinanaba miyamna SOP ngakpiu harau kumai pangthokpiganu haiba appeal amasu paukse singda phonakhi December 23 ki se phongda Amit Shah gi khongsat ka mari lainana phongba pau aduga Chief Minister na appeal tawkhiba SOP ngaknabagi Wapham aduga pulap punsilaga social media ra karigumba amatta haidana tawriba matauksi karino haibagi mawongda thagalakpa thengnakhi hairiba news cutting ani punsinba pawadu numituda social media da viral oikhi mathangi numit haibadi December 23 ta Union Home Minister Amit Shah Imphal da lakhi makpu laingakna sillaga Imphal East ki Palace compound da leiba hapta kangjeibungda taramna okhi okpugi thauram aduda BJP gi MLA minister singna makhoi gi assembly constituency singdagi miyoi sahum samri puthoknarakhi asumna hapta kangjebungda thariba sakuri singadu mina pik thanki sakuri thabadadi saurakpa social distancing gi kanglon ama thamba uragasu makoina mafam aduda lakpa amasum sanglakpa matamdadi social distancing gi kanglon ama phawba ngakidi social distancing ngaktaba amasum face mask ningthina uptaba miyoi faraga fine thianbada maming leiraba police personnel singsu adum yenglaga leikhi COVID-19 gi laksinanaba laingangna standard operating procedure SOP semki laingangna semba SOP haibasi authority oiraba miyamna soidana ngakna satkadaba kanglon amani hairiba kanglon asi misa miyam khaktada ngakadabani aduga laingaki oinadi ngakloi haiba yadi laingakna semba kanglon khudimak ngakpagi thaudang laingaki su oigadabani madunatana mikhal hek pangthokpa mikhalgi public meeting pangthokpa amasum center dagi lusingba mayam lakpada miyam masing khangdana tilhanba haibasi khwaidagi phajadaba laingaki masat amani masidi ningthau palingai matamda ningthauna tawragana yaba miyamna tawragana yadaba haiba khwaidagi tamthiba listat adumakni haibiyai hauzik COVID-19 na malem asi mathak makha olaga lairibani sahi nauriba mahiroi kya mai sangda lairik tamba phangdabagi saitheng phanglibani mama mapa masin manau natraga masa masu kayama laikhidrabani positive oiduna laikhidraba miyoi kyagi imung manungda mikup amat oirabasu aroiba oina laikhidaba sing adugi maphamda laimana amata katpagi khudong saba phangnakidrabani mangani laihul lana thoram singba phawba miyoi kundagi hena punba yaroi haiba athingba thamjilibani athingba mayam aduna maram oiraga mapung phana thoram pangthokpa ngamdabagi nungaitaba mayok nariba miyoina laingangna SOP thugairakpada kari hairamgadagi haibadu adum wakhalna sakalaga yengbiro tanphamasida amuk UK digi anauba COVID-19 gi strain ama amuk sandoraktuna malemasi karam tawba kumja English inganiga kunga mathoisu adum saitheng nangba taribra haibigi awaba maraksida laingangna handak Union Home Minister Amit Shah taramna okhibaduda SOPC ngakhankidaba haibasimadi miyamgi oina lebak thibani matang asida panjaningba wafamdi laingaki SOP haibasi lawmaker singsu ingadabani laingak singsu ingadabani misam singbu inhanabagidama laingak pasingi phidamningai oiba matawadu hana utpa amasangi haibasi kaudaba sungani hauzik tawriba mawong mataw asidi laingaki asoibada saiba ngamnadragasu pendabadi adum phungdong naraklibani hainasu sigi editorial column asina makhatana phungdorore duga mayam atopa paksi amagi editorial column ama mulokhachra kana mayam da share tawzarake mayam lofoktaminasi drug ki case da sale gi demand uniform na tawrabadi tuminna laisingadori bra haiba sigi editorial column si mayam adukimati
पुंग लौसिंग ओइबा याबदो खांजिनबा याबा हौजुजुकी मतमसि थोकलिबा थाउदो अमा ओइबनिना मैम शेयर तौजरके स्टेट असिदा ड्रग की केस द पुलिस ऑफिसर क्या सेनरे हाइबगी वाथोक असि कुइरे हंदक्तसु इकुइ कुइदना कोर्ट न मरा लेते हाइना थदोखरबा संडेल गी एडीसी गी फॉर्मर चेयरमैन लुखौजै जौगी लंफेल द लेबा VIP क्वार्टर दगी लुपा करोड़ कुनगा तरेट हेनबगी ड्रग सिंग फगत खिबगी वाथोक अदुदा ड्रग की सैंपल मंगन खिबगी केस द नाप के पुलिस ऑफिसर अनि थबक्तगी सस्पेंड तौब लेख्रे मसी नतबा अतोप केस क्या मसु लैरमलोय हैनिंगाय लेते ड्रग के केस सिंगलिंगे मतमदगी पुलिस ऑफिसर सिंगना फारब मियोय क्या सेलगा मांतिकनरगा थादोई हाइना ngangnaribasi कुइरे स्टेट असिदा ड्रग फाबगी केस द ख्वाइदगी चाउब इशू असि हंदक्त नाप की पुलिस ऑफिसर सिंग अमसुम प्रोसिक्यूशन गी माइकेदिगी मतिक चाब खुदम संगदम पुथोकप ngamdabadagi फॉर्मर ADC चेयरमैन लुखौजै जौ थादोखिबा असिना ओइदि NDNPS की स्पेशल कोर्ट लुखौजै जौ थादोखिबसी सिंगनिंगाय ओइ सरकार ने स्पेशल कोर्ट की बर्डिक अदुगी मयोक्ता हायर कोर्ट नुमित तरानिगी मनुंगदा अपील सत्कदबनी हाइबगी लुप क्या की डिमांड अमसु लैरिबनी असुम अरान पुथोकप मतमदा नकल नाम खक्तगी ओइना येंगबा यारोय असुम हाइबसी नकल अनिमकी वा ताराबा मतुंगदा लेपकदबनी लुखौजै जौगी केस असिदा हकथेंगना दिल तौरिबा नाफ की मतम अदुगी एडिशनल SP ने जौगी फैमिली दा सेल की डिमांड तौकी हैना थादौ स्टूडेंट एसोसिएशन की एलिगेशन अमा अदुगा मसीगे इरोइनना लिलोंग तुरेल अहान बिदगी MD मसले एलाइस मसले उदिना नाप की एडिशनल SP ब्रिंदान इंग्लिशिंग अनिगा तरागा निपानगी मे थादा माकपु फारगा माकी थादोकमल ओइना मी थारक्तुना माकी इमुंग मनुंगदा लुपा लाख 30 पियु हाइना डिमांड तौरखी हाइबगी वाफम अमा पुथुरगलिबा असिदसु सरकार की मैकेदिगी मियेंग संगबा चुंगनी MD मसलेना फोंगना एडिशनल SP ब्रिंदा की मथक्ता सिरिबा मराल असि चुमना खकी प्रेस कॉन्फ्रेंस दा फोंदोकपा खक्ता नतना कमीशन दा फावबा कंप्लेंट थांगतुना कंपेंसेशन फावबा पिनबा डिमांड तरोकलिबनिना कमीशन असु हेनम येंग संगफम थोई मसिगी असुम अरान थिदोक्तुना मरम सादना मीबु फा पुंदुना अवाफम तहनबा नत्रगना मसागी मराल नानथोकनबा होनबदा अतोपा पुलिस ऑफिसर अमदा मराल सीनबा होनरिब्रा हाइबसी थिदोक्तुना मरम सादना मियोबगी हक खोंगावनबा यादे हाइबदु सबसाना खंगनबा संगी इज्जत सोलगलिबसी नकल नाम खकी नते अमना अमबु मराल सिनरिबनिना नकल अनिमखिने मसिदा कनाना चुमलिबनो हाइबदु खंगदोक्तुना आइन लैरि हाइबदु सबसाना खंगनदुना मतुंगदा असिगुम्बा थावोंगसिंग असि मखा सथदनबा पारा अमसु तंबिबा चुमी BJP न लुसिंगबा सरकार असि लाखिबदगी एंटी करप्शन सेल लिंगदुना ममांगी मतमदा लेरंबा करप्शन की केस क्या लेरंबदु खरा मखैदी थिंगबा ngamle एंटी करप्शन सेल न पैखलकपा केसिंगी मनुंगदा आपिकपा सेलफमदा सेल मांतिकनरुबा पियोन फावबा थबक्तगी सस्पेंड तौबा यावख्रे अदुना MD मसलेना माकपु फारबा मतुंगना थादोकमल ओइना लुपा लाख 30 पिननबा डिमांड तौरखी हाइबा वाफम अमा फोंगना पुथुरगलबनिना मसिदा एंटी करप्शन सेलना तुमिना लैसलिबसी मरम सादे थावोंग असिना मिसम संघ नत्रगना सरकार की ऑफिशियल सिंग ओइरबदी मखोय मसेल कांथोक कंसिन लैनरबरा हाइबगी वहंग अमसु साउना हंगनिंगाय ओइरे करप्शन थिंग हाइबसिददी अचौ पिसक नत्रगा मिसंग संघ नायना थबक तौब चुमलोय करिगुम MD मसले की वाफम असिना चुमलंब ओइरबदी ममांगनसु असिगुम केस क्या नापता लैखिब्रा हाइबसी हंगनिंगाय ओइ करिगुम मदु चुमलमद्रगना लुखौजै जौगी इशू असि थाइदोखिनबा अंगम अथौसिंगना तोंगसिलगा होनरबरा हाइबगी वहंग अमसु लैगदौरिबनी अदुना केस असि सरकार न लाइन लौब चुमलोय एंटी करप्शन सेल न सुमोतो केस अमा लखतुना मसिगी असेंगबा अचुमबदु थिदोक्तुना मियामना खंगनबगा लोइनना लालिबा मिसा अदु दंडी पिफम थोई हैन सिगी एडिटोरियल कलम असि मखाताना फोंदोरगलेन थैंक यू।